ngasi phongkiba tongan manipuri siphongsing amasum thokiba thawdo wathoksingdagi maroibi ipausing myamna thamjagi ahanmada Kuki lamen bakrana meitei gi dukan sing fakairaga posai huranbada state amasum central force ki personal singna sagau yenglaga lekhi warepam sawa hakthingna paudam susampur gi khunjama huyelan ba pauksi digi lokosraga na myamni special content moina myamna thamjagi Kuki lamen ba sing susampur town da leiba meitei gi dukan sing gi thong fakairaga posai sing huranbada myam gi punsi amadi lanthum nga pi senbigini haina Ladiba state amasum central force na karimata haidana sagau yengduna lekhibadu yamna nungaiti haina Susampur district ki ngathal meitei lekai digi warepam sobana phongdorakli mana hai haukiba me ahum da Susampur da Kuki singna rally satluraga turbung bangla amadi kangbai da leiba meitei gi yum dukan sing thugai duna maitaki mafam adura tamthiraba thawdok sing tholamlaba matung Susampur amuk halaklaga meitei gi yum sing thugai duna maithaba horkibani makhoi gi thawong adudagi Susampur town digi makharom na supnatagi kilometer amarom damak salaga leiba ngathal meitei lekai khunja singsu kidun lanjanaki ayaksu lekai sida piklingai kg 2 tambadigi hauna lerakibani ayaki isanupa ama isanupi ahum lei isanupa mayum make pale isanupi ani sumayum pale maramisna aigi loinabiga isanupi amaga aikhoi ahum leibani ayak Christian missionary ama oina loksing ui amasum mystery amasu oi Suza nom jaduna sahi amada sanaba phawdi lempan hapi aikhoina yum thadokuna selakhiba matamadura yumda phawot marfurum lehokhibani lau uba masu mystery oibigi matakta sanlaba asoba ani nganu yankhai yen kuntra Honda Activa ama Bolero pickup van ama ATM gi card bank ki passbook na singba loina lehokhibani ATM gi card ti pin code irambani na Kuki lamen mesing ayaw sel sing lathokibadigi agi mobile phone message laki ayaki leizaba lantumasi sarokna lupa lakun gi mari rongi oigenaki me ahungi numidang adu thangnaba khulda isanu piga agi loinabiga aikhoi hom chen chinduna hingleki aikhoina yum thadoktuna selakpaga panthadana numidang pung 3 rom tarakpa du waida agi yum mai thadokhi adubu mai thadringagi mamangda imungda leiba posai sing loina huranki ahanbada gari mai thaba horaga yumda kona thakibani ehak Kuki lon fajana khangi maramasina aikoina thangnaba khulda sangchilaga leirabasu irap lapnadabanina posai huran khiba masum gari mai thakiba Kuki singaduna ngangna saknaba sing loina khangki makhoigi maraktagi miyoi kharandi aigi yumadu mai thaningdi haike adubo thomjilakhiba miyamadu gi marakta miyoi kharana yadabadagi mai thakibani ahingduma yamna wana khanglaba matung nungalaga meitei khara yamna taba khumujama meitei lekai da sanna tharang tokhi kilometer amaro lapnabanina matawkramna Kuki leiba mafam sing phawraga sakadabano khalubada awaboike adubu hingnanaba satabadi yadabanina isanapi amasum aigi loinabibu Kuki nupina setpa khongrau asunba sing selaga mi yamna satnadraba ariba lambi da phawraga sakhi ayuk pung 3 rom tarakpada khumujama meitei lekai da thumki aduga mafamaduda tasinduna leiramba meitei singi manungdagi nupi angang amasum ahal singbu khandoktuna hana kokta phawba thindokhi central force na meitei sing hundokpa ubadagi Kuki singna lambi mayaida mai thaduna athingba pirakhi loinara imphal da lehaba Kuki sing hana puraklaba matungda Susampur leiba meitei sing pukhibi yagani haiba wapum phawba phungdorakhi aduba central force ki personal singna mathang hondorakpadagi aihakna tongliba gari aduna ikon konba gari oiki adubu gari adu thawdorakpada Susampur police station yawdringagi marakta Kuki singna thingduna sarankide mafam adura leiramba police amasum central force singi mamangda Phimu setpa Kuki singna meitei gi dukan sing khalaga thong sing phakairaga posai sing huranba loina uki aduba police amasum central force singna karimata athingba pidana yengduna lekhi thawong adumakti thamoi sukna nungaikide aikhoina tongliba gari adugi mamangna Kuki nupa nupi mayamna yomsilaktuna athingba piraklabasu mamai thangda Susampur gi IB da leiba kutraga taruk suba Assam Rifles amasum ani suba IRB gi personal sing leiba mafam adu fawba yamna wana lakhi Assam Rifles ki gari singda holakhiba aikhoi meitei singbu AR gi gate mamangna khamlaga Phimu setpa Kuki nupa singna sek toraga makhoi da yawba mobile phone amata atai polam sing loina lauki makoina lahobada manibek su lawi adubo shield di laukide adumainama khuzul kaknaba nail cutter phaba munduna lahokiyaki Kuki singna meitei singbu mathang sek tawduna polam singa si lawrabasu Assam Rifles na kari so haide yengduna dum lakhi Kuki nupa singna meitei nupi singda sek torakpada khatnarakpa yai haina makoi gi marul ngangnarakpadagi Phimu setpi Kuki nupi sing yawksilaktuna sek tokhi AR gi kemadusu anisuba IRB gi post ka thangna leibana fencing khadi nungai maraktuda
कारपेट अमा थारगा अखोई म्याम लेमिनखि केम अदुगी नकल अनि दुदु कुकी सिंग खुल सिंग ले हैरि अखोई म्याम गी चाना थकनबदि ए आना फजना थोरांग तोखि अदुबु साक हामनबा पुखम लेतबदगी उनावाना प्लास्टिक खाउना सिंगुदा हापलगा साखि साक साबा लोइरगा प्लास्टिक सिंग अदु अमुहना सिजननबा कोंथोकलगा मागी मागी फ्रुट खाउदा हापसिने नोंग सुरकपु मतमददि थुफम लेतदुना ए आर गी संग सिंग अदुगी बेरेंदादा मैम क्रिक क्रिक इंदना लेखि केम अदुदा मे मरिदगी निपान फावबु लेरखिबगी मनुंगदा खोंग अमुखता मखामखि तुम्ब साबा मफम मराम खंगदबना यामना वाना लेखि असम राइफल्स अमसुम आईआरबी दा योरंबा मितै मसा खरनदि अहल ओइरबसिंगदा फिरोल पिरकप यावखि सिक्युरिटी पर्सनल सिंगी खुंगुप लेरकपदा योमलकपा प्लास्टिक सिंग लौरगा साक इंसांग हापतुना सरखि आईआरबी पोस्ट अदुगी कमांडर सु पाइते मसा ओइरमखि अहानबदा आईआरबी की पर्सनल सिंगना फोल इन तौबा अमदी वारी वाताई सनाबदा मितै लोलदा ngangnarambani adubu khangudana makoi ki marol oina ngangnaraki aduga IRB post aduda leiba mitai masa sing phawbu nongmai pen khidi phibam sing adudagi mafam adura leiba nongai raktaduna me nipan gi numidang da aiko ER gi gari da thoroki maduda mitai masa IRB gi personal crush yoraki aiko na hauzik pamni bis atubu matamna lenga yasinna ba ma puraktuna aiko bu mahausa gi punsida hanjin handuna ingna signal leibi yana ba sinbiyu haira khene su paw sida palakli makasa tharak poina to pawmna tweet fazin megi case thangat kadari September da pangtu ki G20 summit manung da Manipur ori batang du leita da bagi matang na ma ki tweet fazin duna thambagi dama center ki order du challenge tawragan haina Trinamool Congress ki MP Saket Gokhale na ngasi phongtokre ngarang Ministry of Electronics and Information Technology na G20 summit manung da Northeastern state sa thariba kang irang sigi matang na magna leba sigi global image asi fatana ukhigani khan khangmadagi ma ki tweet adu fazin mani haina khangalakpadagi second Gokhale gi wafum lakhibani September manga da Gokhale na G20 summit ki mangzau na United Nations Manipur oriba tamthirba monga madi Modi government action lawdabagi matang na akiba phawre PM Modi na ma ki public relation ki silingai da Manipur mai sakli amadi miam war zone amada lairi haina tweet okhi ma ki tweet asi September 8 amasum 10 da pangthoki G20 summit ki mangzau na numit uhumni watlingai da tawkhibani Legislature to the Ministry of Electronics amadi Information Technology na irakiba CTA sida hai Gokhale gi tweet asi Information Technology Act 2000 gi makada fajinduna thamani Ministry of Home Affairs na Gokhale gi tweet asi block tawna ba request rakhi Information Technology Act ki section 69 na content ama national security sovereignty na tragana public order threat tawrabadi center madugi content na block tawna bi ayaba pi MSA gi matung ina masita sing aran bane madi saw hengat hanna bane kantina du miam da ko ngawon ba G20 summit pangthokna ba national effort asi ikai ba oina bane madi international area India gi image asi hanthana bane masina Manipur gi ethnic group ani da probab tawgani amadi G20 summit ki event fataba impact pirak pa yai haina MSA na khali political party sing natragana makogi leaders sing na asigumba tweet tawba sing na violence ki thaba si hengat halaktuna international arena da laidi ethnic minority sing da leba si lan okhigani haujikti event asi loikrabani na kari su kaiba leitre aduna Gokhale gi tweet asi restore tawri haina Ministry of Electronics and Information Technology na irakhiba city asi da haidi ngasi Trinamool Congress ki leaders na maki tweet asi illegal oidi amadi G20 meeting manung na Prime Minister Narendra Modi ki public relation da negative effect laitana ba thawoina censor tawbani Manipur da miyam ki mathakta violence thaba madi nupi sing rap tawbigi aseng badu Bharatiya Janata Party na censor tawba ngamdre MP amabu aina yadaba mongda censor tawba Twitter gi matang asigi dama court satkani haina Gokhale na phongdorakli Makasa tharak poina sanga express ki lokhosaraga to pamaruiba pawkra nomai kapsilakre haukiba me ahum digi Kuki sing na meitei attack sa tharak tuna amang ata asu apan asiana kaya yaukraba matung matam khra nomai kapal lepraga ngara numidang pung mapalom tab da Bisnupur district ki kumbi police station na konba laingau bida Susampur district ki laining khundigi nomai round kullom kapsilakre Kuki lalabus na nomai kapsilakwa dura mapamadu da duty tariba village defense force personnel sina handu nomai round kullum kap ki hari nomai kap nabigi thaudo du da asu apandi yauki di hari amaramdana poppy pambi sing manghan ba horagani CM lamphel the water body semgana ba thabak thoram haudokre Manipur ki karam mafam sing da poppy pambi tharibagi haibagi survey amadi examination loiraga Indian Air Force
IF प्लेनसिंग सिजनदुना पोपी पंबी मंगनबगी थबक हौरगन हाइन चीफ मिनिस्टर एन बेरेना फोंदोखरे ngasi lampil pat pangthokpa separate ground breaking function of rejuvenation of lampil pat water body of alleviates urban flooding, providing sustainable water source for Imphal city and promoting ecotourism and integrated sewerage system for city of Imphal. Phase 2 thoramgi nakal paumising hambu wang amagi pakhumda Chief Minister na mathaki wapam ase phongdokhibane. Mangna hai state asida popi thaba mafam sing survey tobigi thabak loidri amadi hauzika na sathari panba yabadi Manipur gi tuan mafam sing maru oina singi district singi manungda Surasampur Kangpokpi Tengno Palamasum Sandil na singmuda singmai sing paktaknana kokthokluga popi pambi sing thabagi thabak satharakpadigi Manipur government ki forest department district administration sing amadi state amasum central force na popi sing manganbigi asoba khongjanga ma sataduna lakhibani War on drug ki saruk am oina satharakwa khongjanga si Manipur hojik thokliba akiba phonglaba irang si horokna bigi maram singi manungda amani hainari bani Hauji oiriba Manipur gi phiwa masida asiga mari leinana hangbo hangamagi pakum piraduna Chief Minister N Beren hai state asigi tuan section singi miyam gi mating nigi lamdam masida hauji mahausa gi phibamda tamna hanjin bawrakle masigi damak lamdam masigi miyam bu mahakna thagali haina phongdokladuna matam khragi matungdari state asida mahausa gi ingsikpa matawodu mapung phana hanjilakpa ngamgani haibigi thajaba phongdokhi Phagoksaw ikai turbung amadi sugunugi khunjasing resettlement tawbaga mari leinana Chief Minister N Berena hai handaki irang asida mayu maikai thadoktu lanjenaru rabadubu mayu maikai di maine sakpada yahoda bu khunjasing amu hana magi mayum singda hanjinbagi thabokre makhoi mang takiba natragana mang ki polam sing adu men khatpada mating oina balangana sapmana ba senpam oina imung amada lupa lakh ani piragane masigi mathakta irangna maram oduna lairik laisu tamdana leiba makoi angang sing kyam leiribagi haibagi survey tawbagi process su madi lenaba DC sing naukre athobuda asigum angang sing asi mai masing tamhanba hawlagana ki nakala maramda lamphil pat pangthokpa thoramadu wangang mad Chief Minister na lamdam asigi miyam mamang loiramba Manipur ing se kopi bamadu hanjen handuna development lomna sangshindana bo honarasi haina appeal tawkibago loinana Hauzik tapna phibam khara fogalakpasi miyam amasum taibang mapugi thaujal nani haiba wapum thamkhe makha satharak poina to pamaruiba pawmana security force na mairui amasum miyam da ka hen ma thabak satakhibagi mayokta high court ta wakalakle mipu saipu da soklaba singi dama kari thabak lokhat khrabagi haibagi report pirakna ba high court na chief secretary da khankre July taruki ayuktagi mapam khanglaktriba luwangbi lithoingambi hizam amasum phizam hamazitpu saram sasatpa kuki kulai paibisin hatopi khre haibigi photo sing mamang thagi kunga manga da viral oirakpadagi thangnaba numitagi hauraduna khoisaungnaraba mairui sing amasum miyamna We want justice haiduna sangsilakhiba peaceful oiba khongjangna saruk yakhiba singbu state amasum central force na sasanda phu saibugumna satakhiba mi phu saipu dugi mayokta high court of Manipur wakalakpadagi court na soklaba mairoi sing amasum miyamna kari karamba khudaki oiba thabak sing lokal thrabagi habigi report pikalangnaba chief secretary da khankre wakadasi matam sangna Manipur judicial service ta Lairamatan district and session judge oina thabaktagi pothakhibi aribam naktuni suri sei humfuko humdoi mapureba nongmaithem Sunil Kumar Sagolban maisnam nongthombam laikai ta leibana public interest litigation PIL oina thasigi mari da file torkhibani PIL asina high court wakalaklibana mahairoi singda security force na ahenma power sejana satakhiba miyot mine du khudakta lefangada bane masum Imphal oiriba khwaidigi saktiba phiba masi ningthijana Lakshin gadabani loinana PIL asigi respondent sing oiriba makok thongbu official sing state amasum central security force sing ahenba thong satharaktanaba athingba pibaga loinana thokriba thaudok sing adugi matangna judicial inquiry sathanaba direction pibiyo habisini PIL asigi respondent sing oiribana Union of India gi makedigi Ministry of Defense ki secretary commissioner Ministry of Home Affairs ki secretary commissioner Manipur lenga ki mot siliba chief secretary security advisor Kuldip Singha Manipur gi DGP Imphal West ki ASP amasum taraga suba zat regiment gi colonel Ashish Mehta ne PIL asig ngasi court asigi justice Antem Bimols amasum justice A Guneshwar gi bench na lokhi court na matter lokalakpada petitioner gi maikida senior counsel M Hemchandra na leblaga maku counsel Ajay Pebam na SS takhi petitioner gi maikida lebki bu counsel animagna PIL asina court wakalakli wafam sing marik sumthamki woka chirol asi division bench na yingsilaba matungna
PIL asigi respondent taret makta sayol ahong gi manung na pakhum pirakadaba notice sing issue tokhi kon issue tabu notice sing asi additional AZ na respondent number 3 4 5 amasum 6 ki mut sinduna lauki duka respondent number 1 amasum 2 gi na senior panel council Bejoy Anand Sharma na lauki adago what out river respondent number 7 gi notice na petitioner gi make digi speed post thana na ko na direction pikhi loina respondent asi da notice asi sayol amagi manung da yohona bigi thabak lokhat pagal loina na petitioner na ko na pidi direction asi gi matung ina lokhat pathabak sing utpa affidavit amas file torok na bakan ki serak sida PIL asi gi respondent taret makta ko na sayol ahong gi manung da pakhom pirakadaba notice sing issue tawki bigi mathakta manipulenga ki chief secretary ni state amasum central force ki security personnel sing na sathakiba Mipu Saifu da aso apan nang kiba mahiroi sing masum atopa miyoi sing gidama kari karamba khudak ki oiba tengbang thabak sing lokot kiba gi haibadu gi matang nasu report ama court submit torok na bakhan ki loina chief secretary gi report sing asimak ngasidagi na sayol amagi manung da pikhalakada bani hanis khan ki aduga case asigi makha tabu oil sathana bagi damak tha asigi taraga mapanda amuk hana PIL asi list down of direction piki panbaya badi PIL asi na wakala kiba security force singa duna sata kiba ahen ma thawong singa dugi mangoina na mari lena ba district magistrate na tragana duty magistrate na order sing piki balati mairoi singi peaceful process na du forces na duna lakshin bigi lairi ba rule sing respondent sing duna ngang sakki di amasum mamang thagi kun gedre thoki ba thawdok sing du thoki mafam sing du da CRPC gi section samagani fuga mari gi makhad order mata pi khiba laiti haibasi su respondent sing na khangki di hainu su search tawri peaceful agitation sangsilaki ba mairoi singbu ASP Impal West na themjenduna se minister ga unana ba khona ringai da respondent number 7 oiba zat regiment gi colonel Asis Mehta gi personnel sing amasum state force na mairoi sing adu ka henma thong satakibani hanes phongdorakli aduga hauskui na di myam pau su matang sa rusinjar ga masum myam puna no update nga minas hanes channel sigi mai ke di myang information makata na su thamjari